Center amadi NSNIM anigi wari sanabada yauba NSNIM gi yamna maru oiba misak ama oiriba Hukabi Yatomi atopa miyoi taratruka loinana Naga National Political Group to yaukre. Koko Migi Tomi T. Gandhi, Vice President amadi CCS kegi advisor Premjit ngarang Delhi da changkre. Ngasi satkani tauramba atopa Koko Migi kangbu adu chatleroi hairi. Yaripok ki club tarani thoigi apunba body amo oiriba Joint Committee on People's Welfare Yaripok JCPWY na sinduna Naga Peace Toki waroi sinna Manipur gi apunba gi saktam kaiba yaroi haina Yaripok Bazar amasung Yaripok Malom gi Komla Chingkhongda Maira khong chat khre Bibigiri National Labour Institute na Ministry of Labour and Empowerment gi makhada development scheme as an instrument for social protection for northeastern states haiba hiramda pangthokpa training program Noida da loisinkhre. Satya Academy New Delhi Social Development Institute ISOC amasung ISOC Gram Panchayat na punna khusamna duna Manipuri saireng pathokpa gramalok ki thauram pangthokre. Swasth Bharat Mission ki makhada swasth hi seba gi sharuk ama oina Kaksing Khunau Municipal Council Ward number 8 Yumathelda Lunana Lainaba Pandamda Solid Waste Management ki damak plastic ki dustbin sing yenthokpa gi thorum ama pangthokre. SSI Films Production ki ahanba Manipuri feature film Mira Lamba Lairamlenda Tindaba Thawai Haunabi matung ina ngasi Thawbal District ki athokpa makha Haikru Makong Lampakta Mai Pakna release tawkre. Mayumda mama unarugani haina chatkiba Reserve Bank of India Guwahati branch ke General Manager Ashish Ranjan Samal Urisagi Jajpur da laiba hotel amada siduna lairamle. Mizoram gi sarchipta lakiba chahi lisingani kun February 10 dagi 13 fauba paragliders chamaga kuntra romna saruk yaduna pangthokadaba paragliding accuracy World Cup and Grand Festival gidamak sam sabalo sinkre. Janayak Janata Party ki mateng loinana Haryana da Manohar Lal Khattarna luchingba BJP amukhana lengak paigadauri. Amaromda Maharashtra da hojiksu karamba party na lengak semnabgi claim tawrakadagi khangba ngamdri.